ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯆꯤꯡꯗ ꯎꯃꯪ ꯀꯣꯛꯊꯣꯔꯛꯄ ꯄꯣꯄꯤ ꯊꯥꯔꯛꯄ ꯑꯗ ꯃꯤꯇꯣꯞ ꯀꯌꯥꯝ ꯆꯪꯉꯛꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯁꯤꯒꯤ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯊꯣꯛꯍꯜꯂꯛꯏꯕ ꯗꯤꯐꯣꯔꯦꯁꯇꯦꯁꯟꯒꯤ ꯑꯗꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯄꯨꯝꯅꯃꯛꯁꯦ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯀꯌꯥꯝ ꯆꯪꯁꯤꯜꯂꯛꯏ ꯈꯨꯟ ꯃꯁꯤꯡ ꯀꯌꯥ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯑꯀꯥꯟꯗ ꯁꯦꯟꯇꯔꯗ ꯃꯗꯨ ꯄ꯭ꯔꯖꯦꯟ ꯇꯧꯕꯤꯌꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯟꯁꯁꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯈꯣ ꯁꯦꯟꯁꯁ ꯑꯁꯤ ꯆꯠꯅꯕ ꯌꯥꯈꯤꯔꯣꯏꯅ ꯋꯤꯠꯍꯦꯜ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ 2014ꯗ ꯍꯥꯏꯔꯤꯕ ꯁꯦꯟꯁꯁꯁꯦ ꯋꯤꯠꯍꯦꯜ ꯊꯝꯈꯤꯕꯁꯦ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯔꯤꯖꯜꯗ ꯑꯩꯈꯣꯏ ꯔꯤꯚꯣꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯁꯦꯟꯁꯁ ꯑꯅꯤ ꯂꯥꯟꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯅꯧꯕ ꯁꯦꯟꯁꯁ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯔꯨꯜ ꯑꯣꯐ ꯂꯣꯒꯤ ꯋꯥꯡꯃꯗꯅꯦꯅ ꯂꯩꯉꯥꯛ ꯑꯁꯤꯗ ꯊꯝꯖꯔꯤꯕ ꯋꯥꯐꯝꯗꯤ ꯇꯥꯡ 18ꯗꯒꯤ ꯄꯥꯡꯊꯣꯛꯀꯅꯦꯅ ꯂꯩꯔꯤꯕ ꯁꯦꯟꯁꯁ ꯑꯁꯤ ꯃꯇꯝ ꯈꯛꯇꯅ ꯌꯩꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ NRC ꯇꯧꯅꯅꯕꯒꯤ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯦꯟꯁꯁꯁꯤꯅ ꯑꯩꯈꯣꯏꯗ ꯐꯪꯒꯅꯦꯅ ꯈꯜꯂꯤꯕ ꯀꯥꯟꯅꯕ ꯁꯦꯟꯁꯁꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯈꯜꯂꯤꯕ ꯂꯧꯅꯔꯤꯕ ꯃꯗꯨꯒꯤ ꯏꯝꯄꯣꯔꯇꯦꯟꯗꯨꯗꯒꯤ ꯁꯦꯟꯁꯁꯁꯤ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯥꯎꯠꯀꯝ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯁꯦꯟꯁꯁ ꯑꯁꯤꯅ ꯏꯜꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥ ꯂꯩꯇꯥ ꯁꯪꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯔꯤꯀꯛꯅꯦꯁꯟ ꯄꯤꯅꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯟꯁꯁ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯑꯣꯏꯅ ꯇꯥꯒꯅꯤ ꯍꯥꯏꯗꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯂꯧꯏ ꯑꯗꯨ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯌꯩꯊꯣꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ NRC ꯍꯥꯟꯅ ꯇꯧꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯥꯔꯠꯀꯤ ꯆꯠꯅꯔꯤꯕ ꯔꯨꯜ ꯑꯣꯐ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖꯕꯅꯤ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯥꯌꯣꯛꯇ ꯍꯥꯏꯗꯕ ꯑꯃꯠꯇ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯅꯝꯐꯨꯗ ꯁꯦꯟꯁꯁꯁꯤ ꯄꯥꯡꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯂꯝꯗꯝꯁꯤꯗ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯊꯝꯖꯕꯅꯤ ꯑꯗ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯅꯅꯕ ꯂꯦꯞꯄꯤꯕ ꯁꯦꯟꯁꯁ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯗꯤ ꯁꯦꯟꯁꯁ ꯑꯦꯛ 1948ꯁꯤꯒꯤ ꯁꯕꯁꯦꯛꯁꯟ 3ꯁꯤꯗ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯅꯪꯉꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦꯅ ꯍꯥꯏ ꯑꯩꯈꯣꯏ 23 ꯃꯦꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯉꯁꯤꯃꯛ ꯑꯥꯒꯁꯠ 14 ꯐꯥꯎꯕꯗ ꯊꯣꯛꯏꯕ ꯆꯤꯡꯒꯤ ꯂꯝꯗꯝꯒꯤ ꯇꯝꯄꯥꯛ ꯂꯝꯗꯝꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯁꯦ ꯁꯦꯟꯁꯁꯀꯤ 48ꯒꯤ ꯁꯦꯛꯁꯟ 3ꯅ ꯍꯥꯏꯔꯤꯕꯁꯤꯗꯩꯗ ꯁꯦꯟꯁꯁ ꯇꯧꯕꯁꯦ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯉꯤ ꯑꯗꯨꯒ 2001ꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁꯁꯤꯗꯩꯗ ꯁꯕ ꯗꯤꯕꯤꯖꯟ 9ꯁꯤ ꯑꯩꯈꯣই ꯍꯥꯏ ꯀꯣꯔꯠꯅ ꯔꯤꯀꯥꯎꯟ ꯇꯧꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ 2011ꯗꯅ ꯑꯩꯈꯣꯏꯒꯤ ꯁꯕ ꯗꯤꯕꯤꯖꯟ 3ꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯟꯁꯁꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯈꯣ ꯁꯦꯟꯁꯁ ꯑꯁꯤ ꯆꯠꯅꯕ ꯌꯥꯈꯤꯔꯣꯏꯅ ꯋꯤꯠꯍꯦꯜ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ 2014ꯗ ꯍꯥꯏꯔꯤꯕ ꯁꯦꯟꯁꯁꯁꯦ ꯋꯤꯠꯍꯦꯜ ꯊꯝꯈꯤꯕꯁꯦ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯔꯤꯖꯜꯗ ꯑꯩꯈꯣꯏ ꯔꯤꯚꯣꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯁꯦꯟꯁꯁ ꯑꯅꯤ ꯂꯥꯟꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯅꯧꯕ ꯁꯦꯟꯁꯁ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯔꯨꯜ ꯑꯣꯐ ꯂꯣꯒꯤ ꯋꯥꯡꯃꯗꯅꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯅꯕꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯁꯦꯟꯁꯁ ꯑꯩꯈꯣꯏ ꯌꯩꯊꯣꯛꯄ NRC ꯇꯧꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯁꯕꯖꯦꯛ ꯅꯠꯇꯦ ꯃꯁꯤ ꯁꯦꯟꯇꯔꯒꯤ ꯑꯣꯏꯕ ꯁꯕꯖꯦꯛ ꯑꯃꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯆꯠꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯁꯦꯟꯁꯁꯁꯤ ꯌꯩꯊꯣꯛꯄꯤꯅꯅꯕ NRC ꯇꯧꯕ ꯅꯣꯇꯤꯁ ꯊꯣꯛꯅꯅꯕꯁꯦ ꯃꯁꯤꯒꯤ ꯗꯦꯂꯤꯒꯦꯁꯟ ꯆꯠꯄꯤꯌꯨ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯣꯜ ꯄꯥꯔꯇꯤ ꯗꯦꯂꯤꯒꯦꯁꯟ ꯑꯃ ꯁꯦꯝꯃꯒ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ ꯑꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯆꯤꯡꯗ ꯎꯃꯪ ꯀꯣꯛꯊꯣꯔꯛꯄ ꯄꯣꯄꯤ ꯊꯥꯔꯛꯄ ꯑꯗ ꯃꯤꯇꯣꯞ ꯀꯌꯥꯝ ꯆꯪꯉꯛꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯁꯤꯒꯤ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯊꯣꯛꯍꯜꯂꯛꯏꯕ ꯗꯤꯐꯣꯔꯦꯁꯇꯦꯁꯟꯒꯤ ꯑꯗꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯄꯨꯝꯅꯃꯛꯁꯦ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯀꯌꯥꯝ ꯆꯪꯁꯤꯜꯂꯛꯏ ꯈꯨꯟ ꯃꯁꯤꯡ ꯀꯌꯥ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯑꯀꯥꯟꯗ ꯁꯦꯟꯇꯔꯗ ꯃꯗꯨ ꯄ꯭ꯔꯖꯦꯟ ꯇꯧꯕꯤꯌꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯊꯝꯕꯤꯌꯨ
मसीगुम्बा थबकसिदि अखोइगी हुजिक लैरिबा गवर्नमेंटसिना तौरक्ति मसी तौबियु हाइदना अखोइना सिमसु अपील तौजबनी अखोइगी इलीगल इमिग्रेंट खंदोकपगी मतंगसिदा अखोइगी गवर्नमेंटसिना मतम मतमगी मियाम द उच्चाइरमगा अखोइना पांथोकिदबा अदुगा मखोइ मखोइगी वोट बैंकगी पॉलिटिक्स ने हेन लुम्मगा चलगा थबकसिंग असे पांथोकदबदगी ngasi illegal immigration foreigner issue se masi hen lusalakoni na lawi maramdi aikoigi 1980 da emspoke na foreigner no tangthopagi illegal immigrant khandopagi matang agreement inagre 1994 da agreement inagre aduga masigi follow up chahi kunga manga taruk surubase masi aikoigi chahi nipu manga taruk surubase masi akoi karigumba ma bawa pangthokte Manipur की assembly ना हाई तारे अकोई के कहीं दा 2022 अमसुंग 2024 दा assembly ना NRC जनन जनवरी पनीर लवी NRC जनन जनवरी लव गसु CM अखक अकोई की यूनियन लेगाम ता थाबगी वानी मसी की मखा ताबा स्टेट की गवर्नमेंट की रिप्रेजेंटेटिव सत्तना अकोई होम मिनिस्टर उनादना मसी की थबक असी पांथु कुयुन हाई रुदम तो लेते से थागरे हाई बकतनी एग्रीमेंट नगरी हाई बकतनी एग्रीमेंट से नरग थबकसी अमत तौती सुमाय तौना नमथन नमथनदना लाए अदगी याम कुइद्रिबनी 2023 की फेब्रुआरी दनी मिटोप संखलपई मतंग सिदा थिजनन कैबिनेट सब कमिटी में सेमी कैबिनेट सब कमिटी से मतमदुगी अकोई कैबिनेट मिनिस्टर में ओइरगा अकोई के चांदियल द नोम चलुरगा नई चलुरगा मखा ताब थपम बत तौगिदि सुमाय तौदना अकोई के तफम थोब थबक सिंग असे अमत तौगिदि अदुदगी अखोई मिटोप हेंगलपदा ख्वाइदगी अचौबा मरम ओहलिबसी अखोई म्यांमार चंगलपा अखोई सब ट्राइब मयाम सिंग असी अखोई मणिपुर की एसटी लिस्ट याउसल हनबसिनी मसीगी एसटी लिस्ट याउसल हनबसे मसी अखोई लौथोउ मणिपुर की एसटी से लौथोउ हाइदना 2018 अमसुंग 2023 दा स्टेट कैबिनेट वारी लौरग थाई अदु कवारे लौरग थारी से मसी हुसु उथबोन पांथुननबा अखोई तक्सनबा मसीगी नमक प्रेशर पीबा मसीगी तौफम थोइन हाइरुबदि अमत लेते अखोई से थागरे हाइबिसिदगी थबोन अमत तौदे अदु अखोइना हुसिगी यंगबसी अखोई नॉर्थ ईस्ट की फॉरेनर इशू की इलीगल इमिग्रेशन की इशू सी सो चैलेंजेस अमखनी असम दा अखोई फॉरेनर इशू की इरांग याम तौबसी अखोई 79 IT सिनी अदु मणिपुर ददी फॉरेनर इशू की वाफम से 1978 तगी असम दगी अखोई मणिपुर ना सही मंगान खतना फॉरेनर इशू की मूवमेंट से हौगी असम की इशू सिसु मणिपुर की मी मयाम यावरगा मतमदि नेसो की करिगी से मणिपुर ने लीड तौरकांदा तौरुबनी अदो असम दती अखोई 2015 दा NRC तौननबगी अखोई वारेप से लौरकांदा NRC तौदना फॉरेन ट्रिब्यूनल अखोई मितो खंदोक थुबुसी आ यौसनगरे अदुग मणिपुर दना म्यांमार गा लोनब बॉर्डर सिदगी अखोई थवैनना असाई असम की दुना अखोई बांग्लादेश वार दगी कायरगा असम द थोमजलपदुनी अखोई ना सिगी म्यांमार बॉर्डर सिदगी कुकी आउटफिट सू तौनरिबा कुकी लालौई सिंग असिना ऑर्गेनाइज तौरगा अखोई चिंगी लमदम सिंग पुसलपनी सिगी लाइबा कैनो सिदा असम दना अखोई थबक सि पाइखत होरगा मणिपुर दना थबक सि अमत पाइखतना बाय सोथाउना लेहौरेना सिमा थमजगे अदगी 2005 की अखोई सर्बानंद सनोवाल वर्सेस यूनियन ऑफ इंडिया हाइदि सुप्रीम कोर्ट तौनब केस अमखता अखोई रूलिंग के सुप्रीम कोर्ट सुमाइना पी अखोई इलीगल इमिग्रेंट संगप हाइबसे अखोई एक्सटर्नल एग्रेशन नि एक्सटर्नल एग्रेशन सिना स्टेट की मनुंगी इंटरनल डिस्टर्बेंस हाइबदि राजनीति समाज सेल थोम लैननबगी लैफम रोटी कपड़ा मकान से का चौप सापु पीन हाय अदो सिगी अखोई रूलिंग से असम ददी याम मरु लौरगा कोई थबक तो ताकतबगी ममी से ताई अदुगा मणिपुर ददी मसिगी सतम अमत लैते